से इसिंग असौबसिगा हजि आलू से हापतोइनेबको आलू से आदि से आलू से मई चले खोलो हजि से आलू से नाक सोलनेबको हापे मोरो टेक हापे को जीरा हापे जायंग हापे मोरो सुबा हापे लपुत्रो बोरानी साई लपुत्रो बोरादा मयाम युंगसे थांगले सेना जी बेसन नैरनी को आलू की बरा होनबा रोय पाइगरा मोरok sa tao rồi đó. Ini betang HP ko. Zik तुम आलू का बड़ा बनाने के लिए रेडी हो गया से मैम से लोग ना थम से सारे से सही आलू फट के बदो बड़ा होना बदो ये मुझे जिक से कर मुले दना से आई ताऊ तुम लांग से माने लुक तो बस कत्ती कर मैम सिगना पापड़ ले रे मैम पापड़ से अनी कक से मैम ये मुझे अई मोरक से पामी क्या जो अम्मा अन्नी अहुम मरी मंगा तरुक तरेट पामी तरेट निको बोरा तरेट थारे निको सन्ने नोंमलो चाथो में बसे पाबी तरेट से को चाथो का तई से मतों चवाई सभी से पिपि सौने मतों चलो संगाई से और मैम असे करी मोरक नाबिद को उमरो यावरे नुमिगिन यावरे अदोगी अखोय मोरक असांगबिदो अदुसु यावरेबा अदगी आदले Hai मैम ngasi mukbang ama puduna lagle ngasi mukbang se kari mukbang habida alu sok isam samna laira bagi himsang ni alu sok taro kan le sananu tatu furo sok adagi sigana tu paparam laire alu baram laire dodi sina jagol futro baram laire dodi yong takam laire sananu toto mamsa ga do आई चाक से मैं यहाँ ngasi di specially लोग नसे में ngasi di कोई दाजा उधरे तंतो ये तौरे तो हम जाके दो ngasi से sâm bôi tới mà nè mình sẽ âm sao là xem mà bác âm sao là xem ao vừa xem qua là hàng này in cái đấy mày em đặt mày em hào lắm आलू वाला तुम बा तुम ना बा तू फूल जा तू कुतु ला दो कुतु चला दो सिने फू नाम सांग ले जादरे मनु नाम कौदुगा Ngono kalau kamu mapi ya. Dadah cho. Dadah.
좀 나. 짜다. 자. 하버. 짱이누? 렉만 cái nữa nè. Nó sẽ thế này bỏ. Tàu cái nó hai bên tàu sao bốc tàu này này bay này cột được bay rồi mình chẳng này sẽ bay một chơi rồi. Ikan apa pokok jawab kalau pun kok mau dah nak nak bawa kalau pun ikan apa aja. Cuma jadi mah ikan apa panggil ni mi nak nak bawa tu aduh lah. Panggil tapi kan aku mana ni? Aku aja tahu le tahu nak wang angin apa. Aku tengah ni ikan jauh sih. Aku tengah ni angin ni suruh senya wang angin dah hamba. Adi nupa ni kok. Ikan nupa pun ni lamiam helle bayi ikan pani hamba. Aduh, macam nupa se lamhe pana tang na hujike nupa amata ne hari ba se ase khena bane ba ade khatang do sun pana he do mi ho phabu ok te bona sa giờ ba tuần bây giờ mời làm bát tết. Ở đây kì kìa. Ta tôi là phủ. Muốn nữa. Tôi là phủ. Nó nằm trong bao giờ rồi. Nó bữa tuần đó mua. Cha thì lo sợ là cái này nó mua bằng tàu thôi nhỉ, nông phải đó, cha giao tàu tàu cái mà qua, nhưng chứ cha lo sợ là cái mua bằng tàu bây giờ đi ở trong tàu này bạn, thằng nó hay, thằng nó cứ rồi, video copy mà tầm đi lấy về ra hay, adi, video copy mà tầm thế, ai nông ai thằng nó thua rồi cái video copy, có, aduh lah, đam nên ngoài tàu vào hấp này bạn. Thabak suning tamina jumgi thabak ingang do loi sangi de dire tana video ka pai matam di phang brai asi wa sibu adi mai ma thau ka di lei ge ba mo la su ja raw jang ang jeni ngadi khoi thabak lai tana video ka pai matam phang bra video ka pai matam di phangi thabak su bai matam di leite ahal laman seba to gi matam di leite video ka pai matam di phangi haina hari bedo noi la aga subi ru raw ba khamra ai chan pa ni jilak na bawa khra pun Không để đâu rồi. Thôi.
ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯏꯆꯥꯅꯤꯄꯥ ꯑꯍꯟꯁꯦ ꯃꯊꯟꯇ ꯑꯣꯏꯔꯤꯉꯩꯗꯗꯤꯀꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯁꯨꯔꯝꯃꯤ ꯅꯣꯡꯃ ꯑꯩ ꯇꯨꯝꯕꯒꯤ ꯃꯇꯝꯐꯥꯎ ꯍꯦꯛ ꯐꯪꯖꯗꯦ ꯑꯩꯅꯅꯦ ꯊꯕꯛ ꯁꯨꯕ ꯄꯥꯝꯕꯩ ꯖꯥꯠꯇ ꯑꯃ ꯑꯇꯣꯝꯕꯁꯦ ꯄꯣꯛꯑ ꯃꯇꯨꯡꯗꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯌꯥꯝ ꯉꯥꯡꯉꯦꯕ ꯑꯩ ꯊꯕꯛ ꯑꯗꯨꯝ ꯁꯨꯅ ꯂꯩ ꯑꯗꯨꯅ ꯃꯤꯅ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯅ ꯈꯔ ꯂꯣꯏꯁꯤꯜꯂ ꯈꯔ ꯊꯝꯃꯨ ꯅꯣꯡꯃꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯁꯨꯗꯣꯛꯑꯗꯤ ꯅꯁꯥꯗꯣ ꯖꯥꯔꯔꯣꯏ ꯅꯁꯥꯗꯣ ꯅꯌꯥꯡ ꯀꯪꯒꯅꯦꯅ ꯌꯥꯝ ꯉꯥꯡꯉꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯊꯝꯕ ꯑꯗ ꯑꯩꯅꯅꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯨꯗꯦꯀꯣ ꯌꯧ ꯑꯩꯅ ꯍꯟꯗꯛ ꯍꯥꯏꯗꯤ ꯍꯧꯖꯤक ꯑꯩꯅꯅꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒꯤ ꯍꯥꯛꯇꯛꯇ ꯊꯕꯛ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯟꯗꯕꯣꯏ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯕꯁꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯏꯁꯥꯁꯦ ꯃꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯆꯔꯕꯗ ꯕꯤꯄꯤ ꯂꯣꯅꯤꯀꯣ ꯂꯣꯅꯤꯅ ꯑꯩ ꯁꯥꯒꯠꯂꯗꯤ ꯏꯁꯥꯁꯦ ꯁꯥꯒꯠꯂꯗꯤ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯕ ꯖꯥꯠꯇꯦꯕ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯖꯥꯠꯇꯦꯕ ꯑꯩꯀꯣ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯂꯣꯏꯁꯤꯜꯂꯤꯁꯤꯒꯩ ꯑꯍꯦꯟꯕ ꯑꯩ ꯁꯨꯃꯥꯡ ꯊꯣꯛꯇꯅ ꯑꯍꯦꯟꯕ ꯅꯨꯡꯁꯥꯗ ꯊꯕꯛ ꯁꯨꯕ ꯖꯥꯠꯇꯦ ꯏꯁꯥ ꯁꯥꯒꯠꯍꯟꯕ ꯖꯥꯠꯇꯦ ꯍꯦꯛ ꯁꯥꯒꯠꯍꯟꯕꯗꯀꯣ ꯀꯣꯛꯁꯦ ꯉꯥꯎꯗꯅ ꯈꯤꯇꯪ ꯐꯤꯠ ꯑꯣꯏꯅ ꯇꯥꯗꯩ ꯇꯧꯔꯦꯕꯀꯣ ꯃꯁꯤ ꯈꯪꯗꯦꯕ ꯃꯣꯏꯅ ꯈꯪꯗꯦꯕ ꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯃꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯏꯕꯗꯣ ꯃꯤꯒꯤ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯑꯋꯥꯕꯗꯣ ꯈꯪꯕꯤꯗꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯃꯗꯨꯃꯗꯤ ꯄꯥꯝꯗꯦꯕ glass lo khăng là quăng ăn rồi xí nó cứ về nó bao rồi nè anh hãy cái bạn luôn ꯊꯃꯣꯏꯗ ꯂꯩꯖꯕ ꯋꯥꯐꯝꯗꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯦ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯃꯌꯥꯝꯅ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯍꯥꯏꯕꯤꯔꯛꯑꯣ ꯃꯧ ꯑꯃꯅ ꯃꯧ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯗꯤ ꯃꯥꯁꯨ ꯃꯧ ꯑꯣꯏꯕꯒꯤ ꯀꯔꯤ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯇꯥꯒꯦꯕ ꯀꯔꯤ ꯍꯥꯏꯗꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦꯕ ꯃꯥꯁꯨ ꯃꯧ ꯑꯣꯏꯕꯒꯤꯗꯣꯏꯗꯤꯀꯣ ꯃꯧ ꯑꯃꯅ ꯃꯧ ꯑꯃꯒꯤ ꯑꯋꯥꯕꯁꯦ ꯈꯪꯃꯤꯟꯅꯒꯗꯝꯅꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯥ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯒꯗꯝꯅꯦꯕ ꯑꯩꯒꯤ ꯅꯨꯄꯥ ꯍꯥꯏꯗꯤ ꯃꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯅꯗꯕ ꯑꯩꯕꯨ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤꯗꯤꯅꯦ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗꯀꯣ ꯑꯩꯒꯤ ꯏꯄꯥꯝ ꯂꯥꯏꯔꯖꯔꯁꯨ ꯑꯩꯒꯤ ꯄꯨꯄꯥꯡ ꯁꯨꯅꯕ ꯂꯩꯖꯩ ꯑꯩ ꯏꯁꯥꯃꯛꯅ ꯑꯩ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯅꯦ ꯈꯜꯂꯤ ꯃꯔꯝꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯅꯦ ꯈꯜꯂꯤꯕ ꯑꯩꯁꯦ ꯀꯔꯤꯗꯒꯤ ꯈꯜꯂꯛꯏꯅꯣ ꯑꯩ ꯂꯥꯏꯔꯖꯔꯁꯨ ꯑꯩ ꯏꯃꯥ ꯏꯄꯥ ꯂꯩꯔꯤ ꯏꯕꯨꯡ ꯂꯩꯔꯤ ꯏꯆꯜ ꯂꯩꯔꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯝꯅꯃꯛ ꯂꯩꯌꯦꯕ ꯃꯁꯤꯒꯩ ꯏꯅꯥꯛ ꯈꯨꯟꯕ ꯑꯇꯩ ꯀꯔꯤ ꯂꯩꯔꯤꯒꯦ पैसा खक्तना मी तिनबा यादे पैसा खक्तना इसिंग याउद्रदो पुसियाना पैसा सु मथौनी इज्जत किसु मथौनी तो मी तिनबदसु हैबे मथौ ताय चिन फजबैसु मथौ ताय चिन त फजरगा चिन त म फजबा उंगलदि हु गोनबदुदि आई पामदेबा I do feel no more. Na ko ai ko handa na khale lo no mana te no ma de ai gi nu ngai bagi matam ma do lakhni hai ba ai khangi ado ai adu asada le je san pa ai saulaga ai mi ga mi mana ba ngamna ba hingna ba hona ngani punchise hingada amaga sena khaina dana tamina dana nusina na hingina gadamna ba tiga nupi masen amaga kar janjana na lina di kamaina ko hingani kamaina laida ba ko di kamaina pa sentu to ba ko di kamaina hingdol no ba
ꯁꯦꯟ ꯊꯣꯛꯄ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯆꯦꯡꯁꯤꯜꯂꯗꯤ ꯑꯗꯣ ꯅꯣꯏꯅ ꯁꯦꯟ ꯊꯣꯛꯄ ꯍꯥꯏꯒꯠꯄ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔ ꯆꯦꯡꯍꯟꯖꯔꯁꯨꯀꯣ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯏꯊꯨꯟꯗ ꯇꯝꯃꯒꯁꯨ ꯃꯋꯥ ꯂꯧꯒꯗꯕ ꯅꯤꯂꯤꯃꯥꯗꯣ ꯑꯩ ꯅꯠꯇꯦ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯒꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯦ ꯑꯗꯣ ꯍꯥꯎꯕꯨꯗꯤ ꯍꯥꯎꯔꯦ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩꯒ ꯀꯣ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯍꯥꯏꯗꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯁꯟꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯗ ꯑꯩ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯌꯦꯡꯕꯤꯔꯒ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯀꯣꯃꯦꯟꯗ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏꯁꯨ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯩ ꯑꯁꯣꯏꯕꯗꯤ ꯉꯥꯡꯖꯈꯤꯗꯦ ꯃꯌꯥꯝꯗ ꯐꯠꯇꯕꯗꯤ ꯍꯥꯏꯖꯈꯤꯗꯦꯀꯣ ꯑꯩꯅ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯉꯤ ꯃꯌꯥꯝꯒꯤ ꯋꯥꯐꯝꯅꯤ ꯃꯌꯥꯝꯅ ꯑꯂꯧꯕ ꯗꯤꯁꯤꯖꯟꯗꯣ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕꯤꯔꯒꯅꯤꯀꯣ ꯑꯩꯅ ꯀꯥꯕ ꯉꯝꯗꯣꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯂꯩꯖꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯁꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯊꯝꯍꯧꯗꯦꯀꯣ ꯃꯇꯥꯡꯗꯨꯒꯤꯗꯤ ꯉꯥꯡꯉꯛꯄ ꯃꯇꯥꯡꯗꯨꯒꯤꯗꯤ ꯑꯩ ꯈꯨꯝꯃꯝꯒꯅꯤ ꯃꯔꯝꯗꯤ ꯑꯩ ꯌꯥꯝꯅꯁꯨ ꯈꯨꯝꯃꯝꯃꯣꯏꯑꯕꯀꯣ ꯌꯥꯝꯅ ꯉꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯄ ꯃꯤꯗꯨꯗꯤ ꯑꯩ ꯐꯨꯗꯦꯠꯇ ꯈꯥꯛꯑꯝꯒꯅꯤ ꯑꯗꯨꯏ ꯉꯥꯛꯇꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ